Germany na ayaba pidrebaso Poland na namduna Leopard 2 tanksing Ukraine da pigadawre. Germany na saba Poland ge Leopard 2 tank company ama Ukraine da pinaba thaurang tawba do Germany dagi ayaba lawna bo honaragani haina ngarang Poland ge Prime Minister Mateusz Morawiecki na phongdokre ayaba pinaba wafam adu karamba matamda haijagadawri bano haibadu Prime Minister na phongdokhide adubu Ukraine da Leopard tanksing pinabagi damak laiba kharge sungsinaba made semgatkani haina Morawiecki na haike Aikoina Germany da ayaba pinaba haijagane adubu masingam thangda leiba wane aikoina ayaba phangdaba tarabasu Germany yaugera natraga yaurogera apik pasungsinaba mage manungda aikoina punna Ukraine da teng amasung ataising pigani haina Poland gi Prime Minister asina haike ngarang French television LC ay gawari sanabada Germany gi Foreign Minister Annalena Baerbock na Germany na saba Leopard tanksing pinabagi matangda Poland na formal way na haijarak palaite hairak labadi aikoina khuraw oiroi haina di phongdokhe Baerbock ki wafam asigi matungda Morawiecki na pressure pibasi arth thoe sungsinabada Germany yaurabasu natraga yaudrebasu mahaki wai asina asa khara di piri haina phongdokhe Baerbock ki wafam sina Germany na makata na thinglaroi haibagi asa piba khakta natana Germany na Ukraine da achauba hena modern oiba equipment pigani haibagi asa su leiri haina Poland gi Prime Minister na haike mahakna phongdokhiba matungin na Germany da active Leopard tank sahumga yangkhai gi mathakta lei aduga tank saniromsu storage ta lei haire landaragli Russian forces ase maithiba pige hairabade tank sing maruwai na Germany na saba Leopard tank sing yamna maruwai haina Ukrainian sarkar na haike Leopard tank sing se kayam yamna maruwai haibadu Germany gi official sing na khange maramaduna aikoina partner sing wa khanawani haina German Foreign Minister asina haike Germany asi Ukraine da khulai piba yamna maruoiba laibak singi marakta ama oire adubu prithvi gi ani subalanjau ge nungaitaba wari kaya laiba maramna makoina Russia gi mayokta lan songna nabagi damak Ukraine da military gi mateng pangbada wakhal khanthabagi matam hek hek lawre Poland na Ukraine da teng sing thaba pamlabade Germany na thoksadan laithokloi Foreign Minister haukiba nongmaijing numita German gi Foreign Minister na phongdokhibada Poland na German gi Leopard 2 teng sing Ukraine da thabagi apamba leirabade German laingang na kaidonung da thauksada na leithokpa made tengsing thabagi lambida leptuna khak leithokloi haina phongdorokhrei Russia na ki mathakta landaragli basi dage ngakthong nabagi da mag haujik athuba da mathau tariba Leopard 2 tengsing athuba matam da thana na bahonaragani haina German gi Foreign Minister na makata na phongdorokhrei masigi mathakta Ukraine gi official singi maikei dage maki mapangoi riba western country sing da anoba makhal gi German na saba tengsing tha kharagi mamangdage supply tawrangnaba kayaragan na hairakiba laikhrabane karigumba Poland na Leopard 2 tangsing German gi ayaba lawduna mangjongna na thaba pamlabade kari thogdok tholakpa yabage haiba wahangsing hangnarakani haina friends ke LCI TV da Annalena Baerbock na phongdorokhrei mikup kharagi oinade wahangsing hangnaktaba yai adumoinamak hangngingliba wahangde tangsing asi Ukraine tamna tharakpada lambi da lepagi thabak tawgadra haibasene Annalena gi wafam ase makata na German gi Chancellor Olaf Scholz ta yaukraba matungda Olaf na pirakpa comment da hai wafam ase gi mamanggi nongmaijing numita Paris ta pangthokiba summit amada Ukraine da khulai thabagi thabag ase United States yauna chungsinaba laibak singa amata oina yanaraba matungda thagadawani haina phongdorokhrei Russia amasung Estonia na amana amagi ambassador tanthoknakhrei Ukraine da thogliba lan gi mahi oina Russia amasung NATO gi member oidiba Estonia na ngarang amana amagi ambassador sing tanthoknakhrei makhoi gi diplomatic mission sing Charles D affairs na oina lusinglagani haide Russian Foreign Ministry na Estonia gi ambassador Margus Laidre kaukhatuna lakliba February 3 phawbugi manungda Russia thadoknaba order tawkhe ministry na thadorokiba warol gi matungin na Estonia gi diplomatic mihut ase Moscow the European Union laibak singi mission lusingliba Charles D affairs ki thakta hantharagani haire Estonia na nahongna na marup mapangi matawoi daba mawongda Tallinn leiba Russian embassy gi staff yamna hanthan khiba duge paukhumni haina ministry na haike Russia gi khongthang asigi paukhumoi na Estonia gi foreign minister Urmas Raina Salunsu lakliba February 3 phawbugi manungda Estonia thadongna ba Russia gi ambassador da khangan khrei Tha asigi angan basarukta Estonia na Russian embassy gi staff masung si diplomat nipan amasung administrative technical amasung service staff member taraga mga da hanthana na bakhangan khe Russia na Ukraine da landa ba haukibadage Estonia na Russia ga leinaba mari thadat pa horakhe Estonia gi leader sing na Russia ga leinaba mari atamna na thadat na ba honabani haina Russian Foreign Ministry na penda ba phongdokhe
Russia-bu yengthibagi wakhalon ase Estonia-ge leader-singna state policy waina chathari haina ministry-gi warol-da haikhe. Russia-gi masa ngakthoksanaba leiriba missile system-singgi matangda Kremlin-na wafam amata phongdoktana leire. Russia laingakna masagi ngamkhai ngak senabagi-damak sem saduna thamliba missile defense system-sing ase atopa laibak-singna matam amada hekta attack tawrakpa yabagi oithokpadu yenglaga thamliba system asigi matangda Kremlin-na wafam amata phongdou haibada yarakhidi haina social media-da phongdoknakhrei. Aroibada tabiriba pumnamakpu thagatjare.